Hi ma'am. Ma'am ngasi jumda chatluge. Pwede ngakang kani. Kasi di ingang gisu school like banina. Ado ma'am kano ako jumda su tabag yam na kalli hasik. Ado kuide sa tabanahan inaw no pidi kalakan sa pado ado gagi sa triaba. Ado do ngasi ngatang mapalay ngisi ngatang chatluge ya. Ngak na di mapamu mamu mapaso ngasi handoy niya ba. Ado Hajik chalini akoigi donchaga ma donchai basan paga su yauni hai mu chakani akoi mama oida adoni maya masu mathang mathang ing halake ama kamai to bai do ye nunu thoi si ma sana lai na mi ba ha ji nunu thoi si jing o se jing o sana mama chalui ni kadai ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯐꯣꯏꯁꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯊꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯌꯥꯡꯅ ꯂꯐꯨꯁꯦ ꯆꯥꯎꯗꯅ ꯍꯧꯖꯤꯛ ꯂꯐꯣꯏꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒꯒꯤꯗꯤ ꯑꯁꯤꯒꯅ ꯑꯩꯈꯣꯏ ꯆꯍꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯆꯍꯤ 10ꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯁꯤꯒꯤ ꯂꯦꯕꯨ ꯄꯥꯝꯕꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯂꯦꯕꯨ ꯑꯃꯈꯛ ꯄꯥꯟꯖꯔꯛꯏꯅꯤ ꯑꯍꯥꯟꯕ ꯄꯥꯜꯂꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯣ ꯑꯇꯩꯁꯨ ꯑꯗꯨꯝ ꯃꯄꯥꯟꯕꯨꯗꯤ ꯁꯨꯝ ꯁꯥꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯁꯤ ꯂꯦꯕꯨꯁꯦ ꯑꯩꯈꯣꯏꯅ ꯀꯠꯊꯠꯂꯅꯤꯅ ꯇꯧꯕꯗꯒꯤꯅꯦ ꯃꯥꯁꯦ ꯑꯃꯈꯛ ꯄꯥꯜꯂꯛꯑꯦ ꯑꯗꯨꯅ ꯀꯠꯊꯠꯂꯔꯣꯏ ꯑꯗꯣ ꯁꯤꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯄꯥꯟ ꯁꯥꯔꯦ ꯃꯄꯥꯟ ꯑꯃꯈꯛ ꯑꯗꯨꯒꯩꯗꯤ ꯑꯇꯩꯁꯨ ꯁꯤꯒꯁꯨ ꯁꯥꯔꯛꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯝ ꯃꯥꯁꯦ ꯐꯅ ꯀꯨꯏꯅ ꯂꯩꯔꯒ ꯄꯥꯜꯂꯤ ꯁꯤ ꯂꯦꯕꯨꯁꯦ ꯑꯩꯈꯣꯏ ꯃꯈꯣꯡꯗꯅ ꯏꯅꯦꯝꯕꯣꯛꯅ ꯂꯩꯕꯥꯛ ꯀꯩꯀꯥ ꯐꯖꯅ ꯍꯥꯞꯄꯤꯕꯗꯒꯤꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯟꯗꯤ ꯄꯥꯟꯖꯔꯛꯑꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯏꯅꯦꯝꯕꯣꯛ ꯈꯣꯏꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯩꯒꯤ ꯃꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯑꯗ ꯁꯤꯗꯗꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯁꯤꯗꯤ ꯎꯍꯟꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯗꯁꯨ ꯇꯧꯔꯣ ꯇꯧꯔꯣ ꯍꯥꯏꯔꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯗꯣꯔꯛꯏ ꯍꯥꯏꯅꯦ ꯍꯥꯏꯌꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯣ go ha papa chu oh mama chu papa chu hai ba hai rồi mama chu hai cái ghê ở đây đi papa chu mu hai rồi papa chu mu hai rồi gì anh cái gì papa chu mu hai rồi oh papa chu cái chu hai ya cái chu hai ya nó bu bi de nó bu bi de oh macin mama cái chắc chắn là vậy nè nang chắc chắn là bố Nun thôi, ini sih, yang ini, nang cek cara boh? Iya, cara. Tadi. Mama itu. Oh, khung tu su. Nang gilai, mai su lay itu. Oh, hoy ba. Pajai ya ba, nunu thôi gini khung si. Ay gini mama tu gisu lay ya ba tu? Lay ya ba lay. Pajai ba rasa? Ha. Saktra boh yang gisa. Saktra boh. Saktra. Ya. Anda milo sih. Mama di. Kuina dai palak ta bale budi hadak pale ya dai hingon yam leite da ma'am ko di ko su loina baza dai sum leida sai duni ma'am doi di ay mu hajik hanna ba tawrage ma'am akoi jumgi kali ba thabak ma'am si yengom ta dagai di mathak ta hujik moi tin khalya banan matradi olang tha jawraga jam sai na ne ado mathak su karudri amtang karaga yenguge dagai di akoi mama gi lei khara su lei ya ba du su ing halake ingo ma'am ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯂꯦꯕꯨ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯨ ꯌꯥꯎꯔꯦ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯁꯦ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯗꯩꯗꯤ ꯁꯤꯁꯨ ꯂꯩꯅꯤ ꯂꯩ ꯁꯤꯅ ꯇꯨꯂꯁꯤ ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯥꯏꯅꯤ ꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯩ ꯊꯥꯕ ꯌꯥꯝ ꯄꯥꯝꯖꯩ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯦ ꯑꯩ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣ ꯇꯤꯟ ꯈꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯁꯥꯕꯗꯤ ꯈꯔ ꯐꯔꯅꯤ ꯑꯗꯣ ꯁꯣꯔꯣꯛꯀꯁꯨ ꯏꯅꯛ ꯅꯛꯅꯩ ꯑꯩꯈꯣꯏꯒꯤ ꯄꯥꯝꯁꯦ ꯑꯗꯣ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯤꯅ ꯀꯟꯅ ꯆꯥꯛ ꯏꯟꯖꯥꯡ ꯇꯧꯍꯧꯔꯤ ꯏꯅꯥꯎꯅꯨꯄꯤꯅ ꯀꯩꯅꯣ ꯀꯩꯀꯩ ꯃꯊꯦꯜ ꯇꯧꯔꯤꯕ ꯌꯦꯡꯁꯤ ꯑꯗꯩꯗꯤ ꯁꯤꯗ ꯃꯌꯥꯝ ꯀꯩꯅꯣ ꯂꯩꯔꯦ ꯄꯅꯤꯔ ꯊꯣꯡꯕ ꯂꯩꯔꯦ
ꯑꯗꯨꯒꯒꯤ ꯁꯤꯒꯅ ꯏꯔꯣꯝꯕ ꯂꯩꯔꯦ, ꯑꯗꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯔꯦ, ꯉꯥ ꯁꯂꯥꯗ ꯂꯩꯔꯦ, ꯉꯥ ꯊꯣꯡꯕ ꯂꯩꯔꯦ, ꯉꯥ ꯃꯆꯥ ꯀꯣ, ꯑꯗꯨꯒꯒꯤꯗꯤ ꯉꯥ ꯃꯆꯥꯁꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯒꯤ ꯄꯅꯤꯔꯁꯤꯁꯨ ꯍꯥꯎꯅꯤ, ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯑꯂꯧꯕ, ꯑꯗꯨꯒꯩꯗꯤ ꯆꯥꯛꯇꯤ ꯁꯤꯗ ꯂꯩꯖꯔꯦ, ꯑꯩꯈꯣꯏ ꯋꯥꯟ ꯇꯥꯏꯝꯗ ꯁꯨꯝ ꯆꯥꯔꯦ, ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯂꯩꯕꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯆꯥꯕ ꯐꯪꯉꯦ, ꯃꯥꯁꯨ ꯀꯨꯏꯔꯔꯣꯏ ꯂꯨꯍꯣꯡꯗ꯭ꯔꯣꯕꯅꯤ, ꯑꯗꯨꯗꯨꯅ ꯃꯊꯦꯜ ꯌꯥꯝ ꯄꯤꯖꯔꯦ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯇꯣꯝꯕꯤꯅ ꯄꯤꯔꯛꯏꯅꯤ, ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯜꯂꯅꯤ, ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ꯫